ngase phong ki batongan tongan ba manipuri si phong sing digi maroi bi i pausing myamna thamjagi ahan bada sanaleba pausi digi lokusaraga Indo memar ngam kai paring the outpost kuntraga mari NS kuntraga treta taruk lingba kevin ne yakre covid na si ki ba miyoi sing poloi ki ba anwar regular post ama pi ba yakre masang oi buwa pham sing hana myamna thamjagi Indo memar ngam kai paring the police outpost kuntraga mari amasum NS kuntraga treta outpost taruk sab kevin ne yakre Water Resource Department Northern Department oina National Hydrology Project ki makhari State Water Informatic Center linkat pa kevin ne yakre Health and Wellness Center singna mathau tawgadaba Community Health Officer samagani fugumari lawa kevin ne yare amasum Manipur Staff Selection Commission rule semba amasum commission asigi post creation tawba kevin ne yakre Medical Officer sing NPSC gi kuthang na lawa yakre Sports Department tungan ba discipline singi course kungani pa lawa da kevin ne yakre Covid na Leikhidre ba miyoi sing poloi bada thaudang lokhiba MD Anwar regular post ama pi bada kevin ne yakre ba masang oi bo apham singa thamnakri Indo Memor International Border the Police Outpost kuntraga mari amasum National Highway kuntraga tere Imphal Jiribam lambi the Police Outpost tar link khat pas ngasi pangthukiba State Cabinet mi phamna ayaba pikre Covid na Leikhidre ba miyoi sing poloi bada asobu thaudang lokhiba MD Anwar Ali da lengakna regular post ama pina ba warep slokre ngasi nungthil pung mga taba matamna Chief Minister Secretariat ki Cabinet Hall Chief Minister N Berena CLO duna pangthokiba Cabinet mi phamga mari leinana Education Minister TS Basanta Kumar hai Police Outpost kuntraga mari sabagi thabak Manipur Police Housing Corporation Limited na pekakani amasum Indo memar ngamkhai paring si Hana Army Kaktana ngak sinmagi thabak toramba du Ministry of Home Affairs ki ayaba lawraba matungda State Armed Forces su ngamkhai ngakpada yawnaba outpost ngasi sagadoribani ngasigi mifam aduna National Hydrology Project ki makhada State Water Resource Data Center asida Water Resource Department bu Nodal Department oina haplaga State Water Informatic Center lingma cabin ne yakre Merging Pony Complex ka tayo na badalariba mapam sing hakting na layba amasum masigamari laynana Purchase Committee ama siyemba da cabinet na yakre Veterinary Officer kuntragumdoy para veterinary staff kuntragumdoy amasum Driver come veterinary attendants kuntragumdoy Livestock Health Control Program gi makhara Mobile Veterinary Unit sing ling na bagidama contract lawba cabinet na yakre amasum Rastriya Gokul Mission gi makhara contract oina supervisor taragataret amasum Data Entry Operator kuntraga mari lawbuda so ayaba pikhi masigi sentham masi hana center masum state 50-50 puthokna bigi wapam adu 90-10 ohenbina ba taknana ba kebene na ayaba pikhi ngasigi mifam aduda SDC Imphal West Central Bur Circle ani thokna khaidokpada mifam aduna ayaba pikhi loinana Manipur Land and Forest Cell semar kebene na ayaba pikhi mifam aduda di Manipur Urban Area Oriented Development Policy 2022 Siemba Manipur Transferable Development Right Policy 2022 Fongba masum sanahan madanga sigi mipamaduna ayaba pikhi mipamaduna di Manipur State Affordable Housing Policy for Urban Area 2022 sanahan madaso ayaba pikre di Manipur Staff Selection Commission Act 2022 gi makhara di Manipur Staff Selection Commission Rules 2022 siemba galoinana commission sigi posting creation tawdasu mipamaduna ayaba pikhi mipamaduna Chief Minister Health for All scheme gi makhara contract engagement hapna ba ayaba pikhi hauju power CM HA gi makhara khungang samapan ga mapanda miyoi laani ga lising kungani pan screening tokre mapamadura Ayushman Bharat Health and Wellness Center ki dama community health officer samgani fugumari lawbada cabinet na ayaba pikre loinana Manipur Health Service da MPHC gi kuthangna medical officer sing lawbada cabinet na ayaba pikre lawbada ribu doctor sing asi numit samani covid gi mathau pangthokpada makhoina utkiba performance tu yenglaga written test ta ihenba mark therapy bedasu mifamaduna ayaba pikre Napet Palida CIC ama sanabagi damak lam acre 0.75 hakting na laibada cabinet na ayaba pikre start of the hana lenga ana budget lupa crore sama khaktuna thamkraba matungda ahenboina lupa crore kuntra maga khalaga thamnamba Manipur Venture Fund hawdokpada ayaba pikre ngasigi mipamaduna Youth Affairs and Sport Department da course kungani pan lawbada cabinet na ayaba pikre course hapgadoriba discipline sing adudi archery da ama
athletics ahum, basketball da ani, badminton da ani, bodybuilding da ama, boxing da ani, football da manga, handball da ama, hockey da ahum, judo da ama amasum, lawn tennis da ama, shooting da ama, swimming da ani, table tennis da ama, volleyball da ama amasum, weightlifting da ani yauri hanis pali. Makasa tarak po na to papaw mo na Sirbon Higher Secondary School gi ka ahum dagi hena sizina ba yadre. Lenga ki school fagaran si mission hawdo ki ba Moirangpur Royal High School oza mapan dagi hena layamdre. Sirbon Higher Secondary School gi fibam Manipur gi lenga ki school sing fagat hana na bagi pandam minister school fagaran si mission ihan hana hawdo ki ba Impal East District ki Andro Assembly constituency ki manung sana lairiba Moirangpur Royal High School si Mahairoi Satrit hena lairabasu headmaster yawno oza mapal dagi hena lairamdre hena Democratic Students Alliance of Manipur Desam na fongdorakli wapa masinga si Desam ki thomi sung Impal East ki tuan pamsinga lairib school singi phiba miyingsin bi khongsat amada fongdokibani khongsat aduda Moirangpur Royal High School amasum loang sungmamda leiba Sirbon Higher Secondary School gi phiba miyingsin ki Moirangpur Royal School gi oinadi school gi infrastructure yamna matik chana leirama thengnarakhi loinana class 1 dagi 10 fawbada Mahairoi Satrit ki mathakta tamnamba thengnarakhi adumoina makhoi gi takpi tambina bigi oza nipan mapandigi hena leiramdaba sina awaba kya mayuknarama thengnarakhi Sirbon Secondary School gi oinadi school gi infrastructure yamna phibam sadna lairik tamba yaba classroom ani ahum dagi hena leiramdaba thengnarakhi loinana class topam leiramdaba digi school gi veranda da fawa phal thaduna tamnamba thengnarakhi loinana oza singna Santilengoi totuna classroom semjilamba phawba Desamgi drive adu uba phanglakhi hiramsigi matangna Desamgi secretary general M Sumorjit wangna pawmising hai lenga ki school sing forgot hanna school forgot hansi mission singba thorang kayamarum paikhatle hana lengana itatatna phongdok labasu hakthengna yingsinbada asoiba madi ahoba sing pik thana leiri Moirangpur Royal High School asida headmaster ama yauna oza mapal dagi hen leiramdaba si yamna lebak thibani school asilenga ki school singi marak yamna fabi school ama oina launaribani loinana school fogaran si mission hawdoki be school su oiribani handak ta pangthoki ba bona loba class and examination da Mahairoi sa sama pass to be school ama su oiribani Moirangpur Royal High School amasum primary school ani thokna leiri adubo class 1 dagi 5 fawba leba primary school asigi oinadi Mahairoi masing yamna leirabasu oza ma fawba leitre maram asina class 6 dagi 10 fawba leiribi school gi oza sing asina apikpa angang sing asigi su leirik takpi tambibigi thabak sathawri lenga ki school singi marakta sakyen misel oina leiribi school asi fawba asiguma kudung sadaba sing asi mayuk naramli ba sina atai atop school sing dadi kari phiam da leiramgada gi haibisida tu sungma phawi haribe school asi matam khara ki mamang dagi local MLA na masana sel puthoksaduna award poja sing neklaga mai tamalambani haina phungdorakli tendak ga thamjaramge makhasa tharak poina competition hena yambadagi tidim lambi pakthok pangamdri Tidim lambi gi Impal International Airport gi Sursampur phawba gi lambi pakthoknaba lenga ki thorang leirabasu lambi pakthokpada sangadaba senpham dagi competition gi senpham na hena yamadagi lambi pakthokpagi thabasi hawbangamduna leiri haina works minister Gobidas Konthaujumna phungdokre ngasi urkhul district ki manung sanba urkhul amasum somdal khul phawba satliba lambi thongi phibam yengsinbagi khongsat ki sarugam oina deputy commissioner urkhul gi officer NSIDCL tangkhul nagalong gi lusingba sing amasum works department gi official sing yauna pangthoki ba lambi thonga mari leinaba miphamda wapam asi works minister Gobidas na phungdoki pani mangna hai Impal Airport ki Susampur High School phawbasi lambi pakthokpa matamda lupa crore samriga umdraga taruk rom sangana haina panari adubu lambi asigi mataida sajiliba mayam asi takthokpa matamda competition gi sangadaba senpham asi saurakna lupa crore lising amaga samaga nifu ko taruk rom moiri lenga ki oiriba sel thungi phiwa masida masi oithok loidabana lambi pakthokpa gi thaba asi hawbangamdana leiribani mangna hai Impal Urkhul lambi asi pakthokpa masum bypass lambi ama siamliba sida khulsingi sip amasum loop singna ayet apan pibigano hanagi urkhul lambi asi pakthokpa matamda masida sagaliba building mayam asi takthokpa matamda competition sial mayam ama satkadabana maram oiraga hojik bypass lambi ama semgaliba sida miyamna ayet apan pibigano center gi oinadi lambi ama sanction tawrabasu madu semana competition pigadaba lairabadi di sanction tawge haina phongdorok laire masida mangjagadori basi state asigi miyam khaktani haikhen spouse na phongdorakli atopa paw madana
IIIT da Manipur gi mahiroi amata tamlamdabada Chief Minister ngakre Mantri Pukhi da leiriba Indian Institute of Information Technology IIT Manipur da state asigi mahiroi ama phawba tamlamdabada Chief Minister nongthom Biren angakpa phawba loinana nuaitaba phungdokre IIIT-CT campus da institute asina sinduna numit humni sumna satharakiba drone awareness training program loisinbagi thoramda Chief Guest ki role piraduna Chief Minister na hai information technology haibasi malem gi oina honglakliba isel asida tangai fadana sangdabi yadraba moirakli hiram asida state asigi mahiroi kya so atop state singda tambasanani adu state asida so central government amadi state government na 60:40 ratio da salaiba IIIT laidiba sida mahiroi amatana tamlamdaba yamna lebak thibani lamdam asigi mahiroi singda institute asida tamdriba si karigino haiba kupna yengsilagani masi miyamna khangba watpadagini haina sulawi maram sina mathangi session dagidi publicity na singba ningthina sathaduna lamdam asigi miyamda hena khangana bo honaragani haina spouse na phungdoki atopa pawmadana Hospital Miyoi ma Leikhidre pienda ba phungdok narakli Impal Police Station na konba Rims Road leiba Sky Hospital da heart ki operation tawda Miyoi ma Leikhidre da imung manungi Miyoi sina doctor gi thawong adu da pienda badigi irang thoke tawda matam sana police lakuna control tokre press na phangwa paw da hospital asida ngasi operation tawda Leikhidre ba Miyoi dudi wangkhai ningthem Pukri mapaldagi Leishram ongbi ebetumbi sayu humfuga tret mapureba ranjini thawdo asigi matang da ebetumbi gi masanupi Leishram Devika na phungdorakpada maki mamasi mamang tha August kunga mapana heart ki laina nabadi Sky Hospital laktuna yengba loinana doctor na irakpa test tawgada basing adu mathangi numita test tawki ngarang numidang pung mapan khra helakpada hospital dagi test ki result punamak normal oire operation tawba yaragani haiduna paw pirakpa loinana ngasi ayu pung tare nangnaba lao haina paw pirakhi hospital sidigi pirakpa paw dugi matungina pung tare nangnaba ngasi ayu pung taruk makhairom taba matamda hospital sida yawbaga loinana operation tawki nungthil pung aninom taba matamda doctor na maki heart ki singli esi sada 90 gi sangda phule Stand ani haptaba yararoi stand ani du hapna lupa senpham deposit tawgudaba yaroi herapadagi khudak lupa lakh ahunga lising yankai deposit tawki adubu senpham adu deposit tawkiba ikan kanadana maki mama ibetombi Leikhidre hairakibasi angakpa phawi maki mama ibetombi singa si hospital da satringai mamang ayuk anganbada lai dupna singba thabaga loinana yumgi thabak inkhang tawramlaga tagat tekna sakiba Miyoi amabo operation tawbada siri haibasi doctor singya soibani operation tawnabagi damak tawkiba test ki result fawa imung manungda pithokdaba si yamna lebak thibani sohaidi atopa pawmana nauno pokpa angangi makok keithel leiramle Madhya Pradesh ki Jabalpur district nauno pokpa angamagi makok amasung makhut ama keithel ama da tadun leiramle haina ngasi police na haikre government salaiba Netaji Subhash Chandra Bose Medical College and Hospital gi sanitary workers singna hospital adu gi manakta leiba keithel ama da haksangi saruk sing adu phi amana khara yomsilaga tadun leirama thengna khibani police na haksang adu gi atai saruk sing adu thina ba thabak satakre sohairi amaromdana indoor masjid kaksalaba haksang phangle amasum accused ki yumda haksang masjid phangle police Madhya Pradesh ki indoor da police na haksang gi masjid ama phangma ngamkhiba matung angakpa misi amagi case ama marik sumna khangma ngamkhre mara leiba Miyoi du fakhre leba phuko numita indoor gi scheme number 134 area da haksang da phangkhibani police ki matung ni siraba Miyoi du Mahosin Elias Zoya Kinar kauba August kungani pandagi thiba khangidaba Miyoi amani mafam amada haksang masjid ama phangki aduga haksang adugi atopa saru adu mapo hatkiba Miyoi dugi yumda leirama thengnaki angakpa du phongdorakliba indoor zone 2 deputy commissioner of police DCP Shampa na press conference amada haksang adu August kungani pandagi thiba khangdana mangkiba Mosin Elias Zoya Kinarni haki CCTV footage adugi yumphamda police na case asigi matangda Khazarana dalaiba Miyoi Nur Muhammad masinangki masinhang maduda Nur Muhammad na maki nupina magi mapamna sakhi aduga maana social media da transgender Zoya da wari sakhi haki madugi matung maana maku unana ba magi yumda lakna ba Zoya da ki
Nur Muhammad Zoya transgender ni khanglakibadagi makhoi ani marai yetnaraki amasum marai yenakhiba adudagi Nur Ahmad Zayabu makhuri melaga hati haina DCP aduna haki Mana Zoya ge haksang adu maset ani thokna kasaki Bora amada haksang maset ama hapsinki aduga madu lambi adugi naknaba umang amada losinki Maangna langthokpa ngamdaba atopa haksang saru adu upu amagi manungda losilaga magi yumna thamki haina Nur Ahmad makata haki Police na Nur Ahmad ki yumdagi haksang adu atopa tangkai adu recover tokre amasu ma ki mathakta mihatpi ki case ma lokhatkre amasu ma phakre sohadi atopa paw amadana seliba train mamangna songthaduna miyoi ama sikre Tilaknagar station seliba Delhi metro train amagi mamangda songshilakibada masagi sei humfuga manga suraba miyoi ama sikre haina police na phongdokre thaudo do ayuk pung 9:30 da thokibane haidi miyoi du Tilaknagar da leiba Satis Malhotra kawi ma Kerol Bakta spare parts ki dukanam phami amasuma ki business adu covid pandemic matamda sale mang ki haina ma ki mamak nupa manaki thaudo du Delhi metro gi blue line da servicing da apan ma thonkre amas blue line aduna Delhi amasum Noida city center da Dorka sector kunga mathoida samna halibani thaudo du na maram oiduna matam pantha haliba adu gi matangna Delhi Metro Rail Corporation DMRC commuter sing the Kangre, Tilaknagar track the passenger Amalaba Maramdigi, Doraka sector Kungamatuyama Noida electronic Marak the service Tankaragani, Ate line Punamakta Sokti, High Canus Panki Makasa Tarapoina Hoyel and Powdi to Papa Kramum Tamzagi, Bosiamgi, Siermian Gipamda, Kekulotpi Sanarabra, Manipurgi Mairo Singi Mai Masing Tambagi, Lambda. Ahanba mayon lepkadaba examination am oiriba high school living certificate examination pangthokpagi mapung oiba thaudang lawda natana haujuna class 9 gi mairoi singsu konsilakliba board of secondary education Manipur bosim gi chairman gi from the Manipur lengana keku lot pisanarabra habi gi wapum education sector da leiriba stakeholders sing yauna lanai mioi kyana hangnarakle wang sigi haurakpham gi khungul lirubada thengnarakhiba report ki matungina ngarangmak Department of Personnel and Administrative Reforms Personnel Division gi Maikedi gi Deputy Secretary P.S. Avananda Sharmana Order Ama number DEP 11-2021 DP Part 2 tholamki Order adu da phongdokpagi matungina Director of Census Operation DCO Director of Citizens Legislations Deputy Secretaries levels oiramkhibi T.S. Citra IAS Manipur 2009 release tarokibigi matungina Director Education S amasum SPD Samgra Shiksha amasum Director States Lotteries oiriba L Nandakumar IAS na Bosimgi Chairman oiba loinana Director Language Planning and Implementation Manipur gi Director gi SARS ehenboina khudaktagi puba hauragani Order si makhatana order ama thulaktriba phaw khudaktagi satnaragani habigi order ama tholamki Order sigi copy sing governors minister sing hill area committee gi chairman chief secretary additional chief secretary sing principal secretary commissioner secretary sing yauna principals accountant general the power piramki ngarangi order sigi matungina handakta mamang thagi mangar lusin ki batarani thoi super Manipur legislative assembly gi ani super mifamda house ki members sing su Pukhatnarakpadigi Kanakipa Bosim gi chairman gi pharmacy education is director yauna atai lusin karagisu director oina purakliba L Nandakumar oiragani haibigi thazaba masum haraunaba phongdoknaba yauki haidi adomena mangarang thokiba order sigi matung ina hek thangnaba numit September ama English ngani kungani thoida ngarangi order sibu thokiba deputy secretary ma samangna amuk anaba siro garizendam ama thulaktuna mahakna ngarang thokiba order da L Nandakumar director education is and SPD Samagra Shiksha amasum director states lotteries amasum chairman's bosem in editions Hakibadugi Mota L Nandakumar director education is and SPD Samagra Shiksha and director states lotteries in edition Hagadavani Haina Amu Sengdoraki Ngaramasung Sigi Tanaba Nida DP gi Makedi gi Tongan Masirol ni Tokuna Bosim gi chairman Pakshin Bamasum Pakshin Dabi Tawong Sing Sataragli Sina Tashinama Board of Secondary Education Manipur gi chairman gi Pamdalengna Keku Lot Pishanarabra have gi Wangasi Hangnaraki Boyramki
अतोप पाव अमदना WY tablet के कोनना फाखिबा मेमार मसा अमा फादोपिख्रे ngasidagiने सही मंगारोंगी ममांग जुलाई 19 इंग्लिश सिंगनि तरागा तरे के अयुक पुंग तरे रोम तारकपदा फंगवा पाव अमगी मतुंगिना मोरे द लेबा कस्टम्स प्रिवेंटिव फोर्स ना मोरे वार्ड नंबर 3 गी फैसंग बैंक लंबी द लेबा PIC अमगी मनाक्ता की WY tablet लिसिंग तरे के कोनना फाखिबा मेमार मसा अमा ममांग थागी कुंथ्रादा स्पेशल जज NDNPS मणिपुर लंफेलना NDNPS Act 1985 की सेक्शन 22 क्लोज C 23 क्लोज C अमसम 60 की मखादा फादोपिख्रे कोना फादोपिख्रबा मियोइदु की ममिंग को हेरिटेज सही कुंथ्रागा मंगा अपकपा यु सोकावी मेमार की मोइवा पुलिस स्टेशन की मनुंग चनबा देवाइन गिंगदगी नि हारि केस असिगी वयेल द एक्विस की मकैदा एडवोकेट एस देवानंदना लेखि लोइनना कोना फादोपिरबसु मांगना जेल लेरकपा मतम खाइदोख्रबा मतुंगदा माकी फादोकी मतम लोइरदुना थादोख्रे हारि मखासा तरफोनि इस्टेल एक्सप्रेस तिगे तो पावख्रना लेंगा की वॉर ऑन ड्रग कैंपेन माइ पगलकली तफौकुकी विलेज की पोपी थरंबा चिंगमाई सिंग मनामा सिंगना मोचिंख्रे कांगपोपी डिस्ट्रिक्ट की पोपी थरंबा तफौकुकी की चिंगमाई सिंग असिदि मतम की मनामा सिंग सिंग थादुना मोचिन भाउख्रे BJP na kumsing Englishing ani taraga tereta Manipur lenga pairakiba matung kumsing Englishing ani taraga ni pana packet kiba war on drugs campaign gi sarwa moina Manipur gi singmai singda park sana tharamba popi pambi sing mangan begi thabak paikhalakibani loinana popi gi mut matam gi manama sing thaduna kunja sing gi hingna begi lambi pina na pathausil su paikat kibegi mahai oina ngasidi taphau ko ki village ki lam ekar kun lom da manama sing thabaukhre Senapati District Police ki apun bukut puwa manangarang hana popi pambi tharamba singmai singandu satuna yengsuluba matamda manama singoina tharamba thenakibani sei sita January thada Kangpokpi District ki taphoku ki village ki singmai lam ekar humfuromda drug sumur siznaba popi pambi sing tharamba digi yanthatuna mangankibani popi yantakraba singmai singatu lenga ki instruction matungina amuk hana yengsinba satpada manama singoina tharamba thengnabada apenba phauki hairi Senapati Police Station की Inspector AS Depension amadi SDC Kangpokpina lusingba team amana mafam adura satuna yengsinbaga loinana khul adugi chairman gi sunakhi Makhasa tarakpo ena masum rushilakpo ni Steel Express ki topa paw mayamna thamjagi state ki thapta Rashtriya Poshan magi thoram pangthokre amasu tongan mafam singlu spark sana pangthonakhi PMM BY scheme की मखादा मिरोन भी ममा सिंग तंकक अहुमलक थोकना लुपा लिसिंग मंगा पिरमबदु तंकक अनी द लुपा लिसिंग मंगा ga sani de hengale ani suba pokpa angang su nupi oirabadi लुपा लिसिंग तरुक सु हापले dingo leiba ki sigi Prime Minister Narendra Modi na pakhaliba scheme gi manungda ama oiriwa Rashtriya Posanda Abhiyan si state ki thakta social welfare gi minister Haikam Dingo na Kangla gi nungsup thong haudokre thauramadu mari lainana Angalwadi workers singna Kangla nungsup thong digi wangkai puja lampak phaw cycle rally mas sakhi rally du minister Dingo na lamthaki thauramadu minister Dingo na hai PMM BY scheme na miron bi mama sing kana ba PB scheme sigi kana ba sing miron bi mama sing soidana labiyu ngasi digi horaga Makra bana haptha ahaina sayol ama supna palan thoramadu pangthokani scheme sigi makhar miron bi mamasna lupa lising manga gi senpamasi tangka ohum thokna pirambadu haujikti tangka ani khakta da piba loisilagani scheme asi horakpa matamda ahan ma pokpa angang khakta da pirambani adu haujikti ani subda pokpa angang adu nupi oirabadi tongana lupa lising taruk amasu pire Association Welfare Department gi makhara piribi scheme asi kudong saba phangkiba beneficiary lising marfuga manga sure mama oibising ne scheme asi gi kudong saba soidana launana basu minister nasu appeal tawki thauramadu saruk gya ki ba social welfare ki director ngangong utamna hai angang singda magi sab saba masi oiba chinjak pija horagadi tungda masa mau faba brain faba ngawai Piklingai da chinjak ward ki patarabadi sawraklaba matamda brain development ward pada haitoi singthoi wali hauji koina di mem pau si matanga salu sinjarage amasu myam puna anobaptet ngamina si hainasu channel sigi maikeri gi myang famna thamjari and thank you